ꯄꯦꯟꯀꯤꯂꯔ ꯑꯃ ꯆꯥꯁꯤꯟꯈꯤꯕ ꯃꯔꯝꯅ ꯑꯍꯤꯡꯗꯨꯃ ꯃꯥꯅꯤꯡꯉꯥꯏꯗꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯥꯏꯋꯥꯏꯗꯅꯤ ꯃꯈꯨꯠꯇꯨ ꯆꯤꯛꯂꯛꯄꯗꯒꯤ ꯍꯧꯒꯠꯂꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤ꯫ ꯑꯁꯣꯛꯄ ꯑꯗꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯏ ꯈꯖꯤꯛ ꯍꯥꯒꯠꯄꯒꯨꯝ ꯌꯦꯠꯂꯤꯕ ꯕꯦꯟꯗꯦꯖ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯇꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯍꯧꯗꯣꯛꯂꯨꯕ ꯃꯥ ꯄꯥꯝꯗꯦ꯫ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯁꯥꯗꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯇꯥꯋꯦꯜꯗꯨꯃꯒ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥꯗ ꯊꯥꯗꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕꯅꯤ꯫ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯁꯦꯠꯇꯕ ꯃꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯠꯂꯤꯕ ꯇꯥꯋꯦꯜ ꯑꯗꯨ ꯊꯥꯗꯣꯏꯅ ꯅꯥꯟꯊꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯖꯤꯛꯇꯤ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯋꯥꯈꯜꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯁꯤꯗꯧꯕꯨ ꯏꯀꯥꯏꯕꯤꯗꯦ ꯍꯥꯏꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯜꯂꯤ꯫ ꯔꯇꯟ ꯑꯃꯗꯤ ꯔꯤꯇꯥ ꯑꯅꯤꯗꯨ ꯁꯣꯐꯥꯗꯨꯗ ꯐꯝꯂꯤ꯫ ꯊꯥꯗꯣꯏ ꯀꯨꯝꯂꯛꯄꯗꯨ ꯎꯕꯗ ꯔꯤꯇꯥꯅ "ꯕꯦꯝꯃ, ꯁꯤꯗ ꯂꯥꯛꯑꯣ, ꯏꯕꯨꯡꯉꯣꯕꯨ ꯍꯧꯒꯠꯍꯧꯔꯕ꯭ꯔꯣ?" ꯊꯥꯗꯣꯏꯗꯨ ꯀꯨꯝꯂꯛꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯏꯃꯥ, ꯍꯧꯒꯠꯍꯧꯔꯤ." ꯆꯪꯁꯤꯜꯂꯒ ꯔꯤꯇꯥꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯊꯥꯗꯣꯏꯗꯨ ꯂꯦꯞꯇꯨꯅ ꯂꯩ꯫ ꯐꯝꯃꯨꯅꯤ ꯅꯪꯕꯣ." ꯊꯥꯗꯣꯏꯁꯨ ꯇꯨꯃꯤꯟꯅ ꯐꯝꯊꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯝꯍꯩꯕꯁꯨ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯄꯥꯝꯍꯩꯕ ꯆꯪꯂꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯄꯥꯝꯍꯩꯕꯁꯨ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯈꯖꯤꯛ ꯏꯀꯥꯏꯕꯗꯤ ꯐꯥꯎꯏ꯫ ꯃꯀꯣꯛꯇꯨ ꯃꯈꯨꯠꯇꯨꯅ ꯐꯠ ꯅꯥꯟꯊꯣꯛꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯆꯪꯉꯛꯏ꯫ "ꯕꯕꯥ, ꯀꯩꯅꯣ ꯑꯩ ꯀꯧꯋꯦꯕꯣ?" ꯐꯝꯃꯨꯅꯦ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦꯅꯦ." ꯄꯥꯝꯍꯩꯕꯗꯣ ꯃꯄꯥ ꯏꯕꯨꯡꯉꯣ ꯔꯇꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ "ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯔꯝꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯅꯪꯅ ꯌꯨꯝꯗ ꯄꯨꯔꯛꯂꯕꯅꯤꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯒꯗꯤ ꯃꯗꯨꯕꯨ ꯆꯦꯟꯕ ꯍꯥꯏꯅ ꯍꯥꯏꯅꯩ." ꯊꯥꯗꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯋꯥꯐꯝꯁꯤ ꯏꯄꯥꯅ ꯈꯪꯅ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯅꯪꯁꯨ ꯍꯥꯏ, ꯅꯪ ꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯕ꯭ꯔꯥ? ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯅꯅꯦꯅ ꯈꯨꯔꯥ ꯍꯣꯏꯗ?" ꯊꯥꯗꯣꯏ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ, "ꯕꯕꯥ, ꯄꯤꯗꯦ. ꯁꯦꯡꯅ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕꯗ ꯂꯩꯕ ꯃꯤꯁꯤꯡꯅꯗꯤ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤꯕ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ." "ꯍꯣꯏꯅꯦ, ꯃꯣꯏꯅ ꯈꯟꯕꯅꯤꯗꯅ. ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯇꯔꯥꯏ ꯂꯩꯊꯣꯛꯄꯗꯤ ꯆꯨꯝꯗꯦ. ꯀꯝꯗꯧꯅꯤ, ꯅꯪꯒꯤ ꯄꯥꯎꯁꯤꯅ ꯀꯅꯥꯒꯤꯗ ꯍꯟꯕ?" "ꯕꯕꯥ, ꯄꯥꯎ ꯍꯟꯕꯗꯨ ꯆꯠꯄꯤꯈ꯭ꯔꯅꯨ." ꯑꯍꯨꯝꯗꯨ ꯊꯥꯗꯣꯏꯗ ꯉꯛꯅ ꯌꯦꯡꯉꯤ꯫ "ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯣꯏ. ꯂꯩꯀꯥꯏꯅꯤ. ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯃꯥ ꯂꯩꯇꯕ ꯊꯥ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ. ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ. ꯑꯗꯨꯒꯤ ꯃꯍꯨꯠꯄꯨꯗꯤ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯈ꯭ꯔꯒꯦ." ꯊꯥꯗꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯂꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅ ꯆꯠꯅꯕꯤ ꯑꯗꯨꯕꯨ ꯀꯥꯏꯅ ꯊꯕꯛ ꯇꯧꯅꯤꯡꯗꯦ ꯔꯇꯟꯅ꯫ "ꯆꯨꯝꯃꯤ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ. ꯑꯗꯨꯕꯨ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤꯁꯨ ꯌꯥꯎꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯆꯥꯛ ꯑꯃꯅꯤ. ꯅꯪꯅ ꯍꯧꯖꯤꯛꯁꯤꯗꯒꯤ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯅꯔꯛꯀꯅꯤ. ꯃꯇꯝꯗꯨꯗ ꯍꯦꯟꯅ ꯅꯪꯕꯨ ꯃꯤꯅ ಲಾꯅ ꯂꯧꯕꯤꯈꯤꯅꯤꯅꯦ." "ꯕꯕꯥ, ꯂꯩꯀꯥꯏꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯑꯩꯗꯤ ꯃꯣꯏꯒꯤ ꯋꯥꯕꯨ ꯊꯣꯏꯅ ꯂꯧꯁꯤꯜꯂꯨꯗ꯭ꯔꯦꯗ. ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯋꯥꯁꯨ ꯅꯠꯇꯦ. ꯏꯃꯥ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯅꯖꯔꯕꯅꯤ. ꯑꯗꯨꯅ ꯕꯕꯥ ꯍꯣꯏꯗꯁꯨ ꯀꯣꯛ ꯁꯥꯗꯅꯕ ꯑꯩꯕꯨ ꯌꯨꯝꯗ ꯑꯣꯏꯅ ꯊꯤꯟꯕꯤꯌꯨ." "ꯑꯗꯨ ꯍꯦꯛꯇ ꯌꯥꯔꯣꯏꯌꯦ." ꯄꯥꯝꯍꯩꯕꯅ ꯍꯥꯏꯔꯛꯄꯅꯤ ꯃꯆꯥꯅꯨꯄꯥꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ ꯔꯇꯟ꯫ "ꯌꯨꯝꯗꯨꯗ ꯃꯥꯅ ꯍꯟꯖꯤꯜꯂꯒ ꯂꯩꯔꯨꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯔꯣꯏꯌꯦ. ꯌꯨꯝꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯤꯅꯤ. ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯊꯧꯖꯥꯜ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ. ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯀꯔꯝꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ." ꯃꯆꯥꯒꯤ ꯋꯥꯗꯨꯁꯨ ꯆꯨꯝꯕꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ꯫ "ꯊꯥꯗꯣꯏ, ꯅꯪꯅ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯗꯣ ꯍꯣꯏ ꯑꯩ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩꯒ ꯄꯨꯟꯅ ꯆꯠꯄ ꯇꯥꯕ. ꯍꯥꯏꯕꯗꯤ ꯌꯨꯝꯗꯨꯗ ꯑꯩꯒ ꯄꯨꯟꯅ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ." ꯊꯥꯗꯣꯏ ꯄꯥꯝꯍꯩꯕꯗ ꯌꯦꯡꯉꯤ꯫ "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ. ꯑꯩꯒꯤ ꯌꯨꯝꯗ ꯅꯪ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏꯅ ꯎꯈ꯭ꯔꯒ ꯇꯥꯈ꯭ꯔꯒ ꯐꯖꯕ ꯅꯠꯇꯦ. ꯑꯗꯨꯒ ꯑꯩ ꯃꯤꯅ ꯐꯠꯇꯅ ꯎꯈꯤꯅꯕꯒꯤ ꯃꯔꯝꯁꯨ ꯑꯩ ꯇꯧꯕ ꯄꯥꯝꯗꯦ." "ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯂꯩꯀꯥꯏꯅꯤ ꯍꯥꯏꯗꯅ. ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩ ꯂꯩꯕꯗ ꯌꯥꯔꯣꯏꯗꯧꯔꯤꯕ?" "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯈꯖꯤꯛꯇ ꯈꯟꯊꯧ ꯀꯩꯗꯧꯔꯒꯦ? ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯂꯤꯕꯅꯤ. ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗꯤ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ.
ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯂꯩꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯤꯗꯤ ꯐꯖꯗꯦꯅꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯈꯤꯕ ꯑꯣꯏꯔꯗꯤ ꯐꯕ ꯃꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯨ ꯕꯦꯝꯅ ꯑꯃꯨꯛ ꯇꯧꯍꯜꯂꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯔꯤꯇꯥ ꯃꯥꯏꯊꯣꯡꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯗ ꯁꯠ ꯑꯣꯟꯈꯤ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯋꯥꯈꯤꯕ ꯃꯉꯣꯟꯗ ꯐꯥꯎꯔꯝꯒꯗꯧꯕ ꯆꯩꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯐꯪꯍꯟꯕ ꯄꯥꯝꯗꯦ ꯊꯧꯖꯥꯜ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯊꯥꯗꯣꯏ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯁꯤꯗ ꯅꯪꯅ ꯊꯧꯁꯥꯗ꯭ꯔꯒꯗꯤ ꯑꯩ ꯈꯪꯗꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧ ꯁꯤ ꯍꯥꯏꯔꯒ ꯄꯥꯝꯍꯩꯕꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯍꯩꯃꯥ ꯑꯃꯁꯤ ꯑꯃꯨꯛ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯆꯪꯉꯨ ꯆꯪꯉꯨ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯄꯥꯁꯨ ꯐꯤ ꯑꯃꯇ ꯍꯣꯡꯈꯤꯒꯦ ꯊꯥꯗꯣꯏꯁꯨ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯦ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯒꯗꯕ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯥꯒꯤꯗꯃꯛ ꯋꯥꯕꯤꯕ ꯃꯥꯒꯤꯗꯃꯛ ꯈꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯁꯨ ꯊꯥꯗꯣꯏ ꯃꯥꯅ ꯈꯪꯉꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯀꯗꯧꯕꯅꯣ ꯍꯥꯏꯕ ꯊꯥꯗꯣꯏ ꯈꯪꯗ꯭ꯔꯤ ꯄꯥꯝꯍꯩꯕꯗꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯥꯗꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯅꯪ ꯇꯁꯦꯡꯅꯃꯛꯀꯤ ꯌꯨꯝꯗꯨꯗ ꯆꯠꯂꯒꯦ ꯈꯜꯂꯕ꯭ꯔꯥ ꯊꯥꯗꯣꯏ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯅꯪꯒꯤ ꯈꯜꯂꯒ ꯑꯩꯗꯤ ꯌꯨꯝꯗꯨꯗ ꯆꯠꯍꯟꯕꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯕꯨ ꯀꯅꯥꯅ ꯊꯥꯕꯤꯒꯅꯤ ꯇꯧꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯔꯣ ꯊꯥꯗꯣꯏ ꯄꯥꯝꯍꯩꯕꯗ ꯌꯦꯡꯉꯤ ꯁꯦꯡꯅ ꯃꯥ ꯈꯟꯐꯝ ꯈꯪꯗꯦ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯗꯨꯁꯨ ꯊꯥꯗꯣꯛꯄ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯠꯂꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯤ ꯑꯩ ꯈꯛꯇꯅ ꯅꯪꯒꯤꯗꯃꯛ ꯈꯟꯕꯅꯤ ꯋꯥꯖꯕꯅꯤ ꯑꯉꯧꯕ ꯑꯩꯒꯤ ꯆꯣꯏꯔꯣꯜ ꯀꯅꯥꯅ ꯑꯩꯒꯤ ꯋꯥꯕ ꯊꯣꯏꯅ ꯊꯥꯕꯤꯒꯅꯤ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯑꯣꯏꯅꯔꯤꯕ꯭ꯔꯥ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯗꯣ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯦꯞꯇꯨꯅ ꯂꯩ ꯀꯩꯒꯨꯝꯕ ꯃꯇꯝꯗꯁꯨ ꯈꯜꯂꯤ ꯑꯩꯁꯦ ꯅꯨꯄꯥ ꯑꯣꯏꯔꯝꯂꯒꯗꯤ ꯀꯌꯥꯗ ꯐꯒꯗꯧꯕ ꯍꯥꯏꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯝꯕꯅ ꯑꯩ ꯃꯄꯥꯟ ꯊꯣꯛꯅ ꯊꯧꯅꯥ ꯎꯠꯄ ꯉꯝꯗꯕꯅꯤ ꯅꯨꯄꯥꯗꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ ꯃꯃꯥꯏꯗꯨ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯒ ꯂꯩ ꯊꯥꯗꯣꯏ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯅꯤꯡꯖꯨꯝꯗ ꯇꯞꯅ ꯄꯥꯏꯔꯛꯏ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯔꯤꯒꯤ ꯂꯃꯩ ꯑꯃꯗ ꯅꯪꯁꯨ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯗ ꯇꯞꯅ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯏ ꯑꯁꯨꯛ ꯁꯣꯟꯕ꯭ꯔꯥ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯅꯨꯄꯤ ꯃꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯁꯣꯟꯕ ꯃꯥꯜꯂꯤ ꯁꯣꯟꯕ ꯅꯠꯇꯦ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯥꯅ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯂꯒꯦ ꯍꯥꯏꯕꯗ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯃꯥꯏ ꯁꯣꯟꯕ ꯄꯥꯡꯗꯕꯒꯤ ꯄꯤ ꯅꯠꯇꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯒꯤ ꯄꯤꯔꯥꯡꯅꯤ ꯉꯁꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯁꯤ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯁꯣꯜꯂꯗꯤ ꯑꯩꯗꯤ ꯀꯅꯥꯅ ꯁꯦꯟꯅꯕꯤꯗꯣꯏꯕ ꯊꯧꯖꯥꯜ ꯂꯥꯛꯂꯒ ꯐꯥꯈꯤꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯄꯥꯝꯍꯩꯕ ꯊꯥꯗꯣꯏꯒꯤ ꯃꯆꯤꯟꯗꯨ ꯈꯪꯃꯦꯟ ꯃꯦꯟꯁꯤꯜꯂꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯇꯞꯊꯧ ꯍꯩꯕ ꯌꯥꯗꯦ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯥꯞꯅ ꯊꯝꯕ ꯑꯩ ꯄꯥꯝꯗꯦ ꯇꯁꯦꯡꯅ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯌꯥꯕꯤꯌꯨꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯈꯠꯇꯨꯅ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯅꯝꯗꯨꯗ ꯇꯥꯔꯛꯏ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤ ꯑꯁꯨꯛ ꯀꯟꯕ꯭ꯔꯥ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯍꯠꯄ ꯑꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯌꯦꯛꯅꯕ ꯀꯌꯥꯒꯤ ꯃꯥꯡꯗ ꯃꯁꯨꯡ ꯐꯜꯂꯕꯁꯨ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯥꯡꯗꯗꯤ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯍꯥꯏꯖꯔꯛꯂꯕ ꯑꯁꯤꯗ ꯊꯥꯗꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯏꯆꯤꯜꯗ ꯊꯣꯛꯅ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯅꯪꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯈ꯭ꯔꯕꯅꯤ ꯏꯉꯥꯎ ꯉꯥꯎꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯏꯁꯥ ꯄꯨꯝꯕ ꯂꯨꯞꯈ꯭ꯔꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯃꯥꯒꯤ ꯃꯊꯥꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯤ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠꯇ ꯌꯥꯎꯔꯛꯄ ꯂꯁꯤꯡ ꯃꯐꯣꯜꯒꯨꯝ ꯏꯉꯥꯎ ꯉꯥꯎꯅ ꯅꯨꯄꯥ ꯃꯥꯒꯤ ꯁꯦꯡꯂꯕ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯁꯤꯟꯈ꯭ꯔꯦ ꯈꯪꯍꯧꯗꯦ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯏꯄꯥꯛꯇꯨꯕꯨ ꯍꯦꯟꯗꯣꯛꯇꯨꯅ ꯄꯥꯏꯈꯤꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯉꯥꯎꯕꯗꯁꯨ ꯉꯥꯎꯏꯀꯣ ꯃꯥꯂꯪꯕ ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯗ ꯍꯦꯛ ꯂꯦꯞꯈꯤ ꯑꯉꯥꯎꯕ ꯃꯥꯒꯤ ꯏꯄꯥꯛꯇ ꯃꯁꯥ ꯄꯨꯝꯕ ꯂꯨꯞꯁꯤꯟꯈ꯭ꯔꯦ ꯅꯪ ꯂꯩꯔꯤꯈꯩ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ ꯅꯪ ꯑꯩꯕꯨ ꯊꯥꯖꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯥꯅꯁꯨ ꯋꯥꯍꯪꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯪꯒꯗꯧꯕ ꯅꯠꯇꯦ ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯩꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞꯁꯦ
ꯑꯔꯣꯏꯕꯤ ꯃꯄꯣꯛꯅꯤ ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯅꯨꯡꯁꯤꯔꯕ ꯁꯪꯒꯥꯏ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯂꯩꯖꯈꯤꯒꯦ ꯄꯦꯟꯂꯦ ꯄꯦꯟꯗꯦ ꯍꯥꯏꯅ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯒꯅꯨ ꯑꯩꯅ ꯄꯦꯟꯗꯕ ꯅꯐꯝꯗ ꯀꯩꯁꯨ ꯂꯩꯇꯦ ꯊꯃꯣꯏꯗꯨꯅ ꯄꯥꯝꯂꯕꯗꯤ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯅ ꯅꯤꯡꯇꯧ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯑꯄꯦꯟ ꯄꯦꯟꯗ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯅꯔꯤ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕ ꯃꯥꯅꯁꯨ ꯌꯥꯔꯦ ꯊꯥꯗꯣꯏꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕ ꯍꯥꯏꯕꯗꯨ ꯊꯥꯗꯣꯏꯅ ꯍꯥꯏꯕꯗꯒꯤ ꯅꯨꯡꯊꯤꯜ ꯃꯈꯣꯏ ꯄꯨꯟꯅ ꯊꯥꯗꯣꯏꯕꯨ ꯊꯤꯟꯕꯤꯔꯛꯏ ꯆꯪꯂꯛꯏ ꯃꯌꯨꯝꯗ ꯊꯥꯗꯣꯏ ꯊꯨꯅ ꯃꯅꯨꯡꯗ ꯆꯪꯈꯤꯗꯨꯅ ꯐꯝꯅꯕ ꯑꯍꯨꯝ ꯄꯨꯊꯣꯔꯛꯂꯒ ꯃꯈꯥꯗ ꯊꯝꯃꯤ ꯏꯃꯥ ꯕꯕꯥ ꯁꯤꯗ ꯐꯝꯕꯤꯌꯨ ꯑꯩ ꯆꯥ ꯂꯣꯟꯖꯔꯒꯦ ꯇꯧꯔꯨꯔꯅꯨꯗ ꯋꯥꯅꯕꯅꯤꯅꯦ ꯀꯩꯁꯨ ꯋꯥꯔꯣꯏꯌꯦ ꯕꯕꯥ ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯨ ꯁꯤ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯈꯤ ꯑꯍꯨꯝꯗꯨ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ ꯔꯇꯟ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯌꯦꯡꯉꯤ ꯑꯣꯜꯂꯦ ꯁꯥꯊꯤꯅ ꯑꯣꯜꯂꯦ ꯃꯐꯝꯁꯤ ꯅꯍꯥꯟꯋꯥꯏꯒ ꯃꯥꯟꯅꯗ꯭ꯔꯦ ꯃꯐꯝꯁꯤ ꯎꯔꯒ ꯅꯨꯡꯁꯤꯔꯛꯏ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯅꯥꯀꯜꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ ꯑꯍꯨꯝꯗꯨ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯩꯈꯣꯏꯁꯦ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ ꯊꯥꯗꯣꯏꯁꯨ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯊꯪꯅꯕꯗ ꯂꯩꯕ ꯑꯍꯜ ꯑꯗꯨꯁꯨ ꯂꯦꯞꯇꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏꯅ ꯑꯕꯣ ꯑꯩ ꯏꯝꯐꯥꯜꯗꯒꯤꯅꯤ ꯕꯕꯥꯒꯤ ꯃꯔꯨꯞꯅꯤ ꯑꯍꯜꯗꯨ ꯑꯍꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯏꯅ ꯌꯦꯡꯉꯤ ꯅꯄꯥꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕ ꯍꯣꯏ ꯑꯕꯣ ꯁꯤ ꯆꯥ ꯊꯛꯁꯦ ꯑꯣ ꯅꯨꯡꯁꯤꯗ ꯅꯄꯥꯒꯤ ꯃꯔꯨꯞꯁꯦ ꯀꯣꯏꯔꯛꯂꯤꯕꯅꯤꯅꯦ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ ꯔꯇꯟꯅ ꯑꯃꯨꯛ ꯏꯅꯦ ꯀꯣꯏꯔꯛꯂꯤꯕꯅꯤ ꯀꯨꯏꯔꯦ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯗꯕꯁꯨ ꯀꯣꯏꯗꯧꯅꯤ ꯍꯌꯦꯡ ꯑꯍꯜ ꯂꯣꯏꯔꯒ ꯀꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯀꯜꯂꯤꯉꯩꯗ ꯆꯠꯀꯗꯧꯕꯅꯤ ꯅꯣꯏꯗꯤ ꯂꯦꯛꯀꯗꯧꯔꯤꯕ꯭ꯔꯣ ꯂꯦꯛꯑꯣꯏꯗ ꯏꯅꯦ ꯍꯜꯂꯗꯧꯕꯅꯤ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯂꯥꯛꯑꯝꯃꯤꯕ ꯖꯥꯠꯅꯤ ꯑꯣ ꯐꯔꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ ꯑꯕꯣ ꯆꯥ ꯊꯛꯇ꯭ꯔꯤꯌꯦ ꯌꯥꯔꯦ ꯑꯕꯣꯛ ꯏꯁꯥꯒꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯕꯣꯛ ꯊꯛꯑꯔꯣꯏꯒꯦꯀꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯅꯊꯟꯇ ꯂꯩꯒꯗꯧꯔꯤꯕꯁꯤꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯅꯦ ꯌꯥꯅꯤꯗ ꯕꯕꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯕꯦꯝꯃ ꯏꯃꯥꯗꯤ ꯅꯇꯣꯝꯇ ꯊꯥꯗꯣꯛꯄꯁꯦ ꯄꯥꯝꯗꯤ ꯄꯥꯝꯗꯕꯅꯤꯀꯣ ꯅꯪꯅ ꯍꯩꯃꯟꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯂꯕꯅꯤ ꯏꯃꯥ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯏꯃꯥ ꯍꯣꯏ ꯑꯃꯨꯛ ꯂꯥꯛꯑꯒꯅꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯅꯪꯒꯤ ꯊꯪꯅꯕꯒꯤ ꯈꯨꯔꯥ ꯍꯣꯏꯒ ꯑꯃꯨꯛ ꯈꯟꯅꯕ ꯂꯥꯛꯀꯦꯀꯣ ꯄꯥꯝꯍꯩꯕ ꯊꯥꯗꯣꯏꯗ ꯌꯦꯡꯉꯤ ꯊꯥꯗꯣꯏꯁꯨ ꯍꯥꯏꯐꯦꯠ ꯄꯥꯝꯍꯩꯕꯗ ꯌꯦꯡꯂꯛꯏ ꯀꯨꯏꯅ ꯂꯩꯍꯟꯕꯗꯤ ꯏꯄꯥꯗꯤ ꯄꯥꯝꯗꯦꯀꯣ ꯏꯄꯥ ꯃꯤ ꯈꯔ ꯊꯥꯔꯛꯀꯦ ꯅꯪꯒꯤꯁꯤꯗ ꯂꯩꯅꯕ ꯕꯕꯥ ꯊꯥꯔꯛꯇ꯭ꯔꯁꯨ ꯌꯥꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯑꯩ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯒꯗꯕ ꯃꯥꯟꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥ ꯍꯣꯏ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯕꯦꯝꯃ ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯀꯣ ꯅꯪꯅ ꯅꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯏꯃꯥꯗ ꯐꯣꯟ ꯍꯦꯛꯇ ꯇꯧꯔꯣ ꯏꯃꯥ ꯈꯨꯗꯛꯇ ꯂꯥꯛꯀꯅꯤ ꯍꯣꯏ ꯏꯃꯥ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯄ ꯑꯁꯤꯗ ꯊꯥꯗꯣꯏ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯏꯄꯦꯟꯇ ꯄꯦꯟꯖꯩ ꯄꯥꯝꯍꯩꯕ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩ ꯅꯪꯕꯨ ꯁꯪꯕꯂꯛꯀꯦ ꯅꯪꯅ ꯍꯥꯏꯕꯁꯨ ꯑꯩꯅ ꯌꯥꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯕ ꯇꯥꯕꯅꯤ ꯁꯤꯗ ꯇꯜꯂꯤ ꯇꯟꯗꯦ ꯍꯥꯏꯅ ꯅꯪꯅ ꯃꯔꯣꯜ ꯂꯣꯜꯂꯛꯄ ꯌꯥꯔꯣꯏ ꯊꯥꯗꯣꯏ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯒ ꯑꯃꯅ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯑꯩ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪ ꯀꯥꯎꯒꯅꯨ ꯕꯨꯡꯉꯣ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯊꯥꯗꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯀꯞꯆꯠꯄꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯄꯥꯝꯍꯩꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯄꯥꯝꯍꯩꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯁꯥꯅ ꯑꯔꯥꯟꯕ ꯇꯧꯔꯨꯕꯅ ꯍꯧꯖꯤꯛꯇꯤ ꯏꯐꯣꯡ ꯐꯣꯡꯅ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯊꯧꯖꯥꯜ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗ ꯑꯗꯨꯃꯛ ꯂꯩ ꯑꯉꯥꯡꯁꯤꯡꯗꯨꯒ ꯃꯤꯒꯤꯁꯨ ꯃꯌꯨꯝ ꯂꯩꯕ ꯍꯥꯏꯕꯗꯨ ꯂꯩꯕꯅ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯟꯈꯤꯕꯁꯨ ꯌꯥꯎꯏ ꯊꯧꯖꯥꯜ ꯃꯌꯨꯝꯗ ꯍꯟꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯌꯦꯛꯅꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯈꯥꯡꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ ꯕꯣꯁ ꯀꯔꯤ ꯍꯥꯏꯒꯗꯧꯕ
ꯊꯥꯗꯣꯏ ꯀꯗꯥꯏꯗ ꯂꯩ? ꯃꯈꯣꯏꯅꯤ ꯍꯧꯖꯤꯛ ꯄꯨꯟꯅ ꯂꯩꯔꯤꯕ꯭ꯔꯥ? ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯨꯝꯕ ꯄꯥꯎ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ. ꯑꯗꯨꯕꯨ ꯊꯥꯗꯣꯏꯒꯤ ꯌꯨꯝꯗꯨꯗꯤ ꯃꯩ ꯉꯥꯜꯂꯤ. ꯃꯁꯤꯃꯛꯅ ꯊꯥꯗꯣꯏ ꯃꯐꯝꯗꯨꯗ ꯂꯩ ꯑꯃꯗꯤ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ. ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯃꯤꯠ 8ꯒꯤ ꯃꯇꯝ ꯄꯤꯔꯤ. ꯊꯥꯗꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯅꯣꯏꯅ ꯃꯥꯕꯨ ꯐꯥꯔꯒ ꯄꯨꯔꯛꯀꯗꯧꯕꯅꯤ. ꯍꯣꯏ ꯕꯣꯁ, ꯑꯩꯈꯣꯏ ꯇꯧꯖꯒꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯇꯨꯡꯗ ꯄꯥꯝꯍꯩꯕ ꯂꯩꯕꯅꯤꯅ. ꯅꯈꯣꯏ ꯃꯥ ꯌꯥꯝꯅ ꯀꯤꯕ꯭ꯔꯥ? ꯅꯠꯇꯦ. ꯃꯥꯅ ꯅꯣꯏꯗꯒꯤ ꯈꯨꯠꯈꯣꯡ ꯀꯌꯥꯝ ꯄꯥꯟꯕ ꯍꯦꯟꯕꯒꯤꯅꯣ ꯅꯣꯏꯅ ꯃꯥꯕꯨ ꯀꯤꯔꯤꯁꯦ? ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯣ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯃꯤꯊꯥꯏ ꯑꯣꯏꯅ ꯎꯕ꯭ꯔꯣꯗꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯕꯣꯁ. ꯌꯥꯔꯦ ꯆꯠꯂꯣ. ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯒꯦ. ꯊꯧꯖꯥꯜꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯌꯥꯗ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ. ꯑꯍꯤꯡꯒꯤ ꯃꯇꯝ ꯈꯛꯇꯅꯤ ꯃꯥꯅ ꯊꯣꯛꯂꯛꯂꯤꯕꯁꯤ. ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯃꯥ ꯀꯌꯥ ꯊꯣꯛꯇꯦ, ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ. ꯃꯥꯗꯤ ꯍꯧꯖꯤꯛ ꯃꯐꯝ ꯈꯨꯗꯤꯡ ꯋꯥꯟꯇꯦꯠ ꯂꯥꯎꯈ꯭ꯔꯕꯅꯤ, ꯍꯤꯡꯅ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯐꯥꯕ ꯍꯥꯏꯅ. ꯍꯧꯖꯤꯛ ꯊꯧꯖꯥꯜꯒꯤ ꯃꯔꯝꯅ ꯂꯤꯌꯣꯅꯁꯨ ꯀꯨꯞꯅ ꯊꯤꯒꯠꯄꯗ ꯃꯔꯗꯔ ꯀꯦꯁ 10무ꯛꯇꯁꯨ ꯆꯦꯟꯅꯕꯒꯤ ꯔꯤꯄꯣꯔꯠ ꯐꯪꯏ. ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯄꯥꯔꯠ ꯌꯣꯟꯊꯣꯛꯄ ꯑꯃꯗꯤ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯀꯌꯥꯕꯨ ꯔꯦꯞ ꯇꯧꯕ, ꯃꯥꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯀꯦꯁ ꯀꯌꯥ ꯑꯃ ꯂꯩꯔꯤ. ꯔꯦꯝꯁꯟꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ. ꯀ꯭ꯔꯤꯇꯤꯀꯥꯅ ꯂꯩꯔꯤꯕ ꯋꯥꯔꯗ ꯑꯗꯨꯗ ꯆꯪꯂꯛꯏ. ꯀ꯭ꯔꯤꯇꯤꯀꯥ ꯃꯁꯥꯗꯨ ꯐꯒꯠꯂꯤ, ꯆꯠꯄ ꯂꯦꯡꯕ ꯌꯥꯔꯦ. ꯗꯣꯛꯇꯔꯅ ꯅꯪ ꯍꯌꯦꯡ ꯍꯟꯕ ꯌꯥꯔꯅꯤꯅ ꯍꯥꯏꯕꯅꯤ. ꯀ꯭ꯔꯤꯇꯤꯀꯥ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯋꯥꯈꯜ ꯇꯥꯔꯕꯅꯤ. ꯍꯥꯟꯅꯗꯧꯅ ꯅꯨꯄꯥ ꯅꯍꯥꯒ ꯀꯥꯒ ꯀ꯭ꯂꯕꯇ ꯆꯠꯄ ꯈꯣꯠꯄꯗꯨ ꯇꯧꯗ꯭ꯔꯦ. ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯁꯨꯛ ꯁꯨꯏꯗꯦ? ꯂꯤꯌꯣꯅ ꯊꯥꯔꯛꯂꯤꯕ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ. ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯁꯨꯛ ꯁꯨꯏꯗꯦ? ꯂꯤꯌꯣꯅ ꯊꯥꯔꯛꯄ ꯐꯣꯇೋ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯈꯨꯝꯂꯛꯏ. ꯀꯦꯁ ꯑꯃ ꯂꯩꯕ ꯑꯗꯨꯒꯤꯅꯤ. ꯈꯜꯂꯨꯅꯨꯗ, ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤ. ꯐꯣꯟꯗꯨ ꯅꯥꯀꯜꯗ ꯊꯝꯃꯤ. ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯔꯤꯕ ꯐ꯭ꯂꯥꯛꯁꯇꯨ ꯊꯥꯡꯒꯠꯂꯒ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯒ꯭ꯂꯥꯁ ꯑꯃꯗ ꯍꯩ. ꯋꯥꯈꯜ ꯂꯣꯏꯗꯦ. ꯀ꯭ꯔꯤꯇꯤꯀꯥ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯔꯦꯝꯁꯟ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯎꯔꯛꯏ. ꯀ꯭ꯔꯤꯇꯤꯀꯥ ꯐꯣꯟꯗꯨ ꯊꯨꯅ ꯂꯧꯏ. ꯑꯗꯨꯒ ꯌꯥꯝ ꯃꯨꯟꯅ ꯐꯣꯇೋ ꯑꯗꯨꯗ ꯌꯦꯡꯏ. ꯏꯁꯤꯡ ꯊꯛꯂꯒ ꯑꯣꯟꯊꯣꯔꯛꯄꯗ ꯀ꯭ꯔꯤꯇꯤꯀꯥꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀ꯭ꯔꯤꯇꯤꯀꯥꯗꯒꯤ ꯐꯣꯟꯗꯨ ꯃꯨꯜꯂꯤ. ꯃꯃꯤꯠꯇꯨ ꯀꯨꯞꯇꯕ ꯃꯈꯩ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ. ꯐꯣꯇꯣꯗꯨ ꯀꯅꯥꯅꯣ ꯅꯪ ꯈꯪꯕ꯭ꯔꯣ? ꯈꯪꯗꯦ. ꯀꯩꯗꯧꯔꯒꯦ? ꯃꯥꯅꯅꯤ. ꯑꯩꯕꯨ ꯁꯤꯒꯤ ꯐꯤꯚꯝꯁꯤꯗ ꯌꯧꯍꯟꯈꯤꯕꯗꯣ ꯃꯥꯅꯅꯤ. ꯃꯥ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ? ꯊꯧꯖꯥꯜ ꯀꯗꯥꯏꯗ ꯂꯩꯒꯦ? ꯔꯦꯝꯁꯟꯗꯨ ꯉꯛꯄ ꯐꯥꯎꯏ. ꯃꯃꯤꯡꯁꯨ ꯈꯪꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯉꯛꯉꯛꯏ. ꯅꯪ ꯁꯤ ꯅꯨꯄꯥꯁꯦ ꯈꯪꯕ꯭ꯔꯣ? ꯈꯪꯉꯤ. ꯑꯩ ꯃꯥ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ. ꯃꯥ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ. ꯑꯩꯒꯤ ꯏꯄꯥꯕꯨꯁꯨ ꯃꯥꯅ ꯍꯥꯠꯄꯤꯈꯤꯕꯅꯤ. ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯥꯅ ꯁꯤꯒꯤ ꯐꯤꯚꯝꯁꯤꯗ ꯑꯣꯏꯍꯟꯈꯤꯕꯅꯤ. ꯃꯥ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ? ꯍꯥꯏꯌꯨ. ꯅꯪ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯕ꯭ꯔꯥ? ꯀ꯭ꯔꯤꯇꯤꯀꯥꯒꯤ ꯋꯥꯗꯣ ꯔꯦꯝꯁꯟ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ. ꯅꯪ ꯃꯥꯒ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯜꯂꯒꯦ? ꯍꯥꯏꯗꯤ ꯁꯨꯝ. ꯄꯨꯜꯂꯦ. ꯃꯥꯒꯤ ꯌꯨꯝꯗ ꯑꯩꯁꯦ ꯆꯥꯎꯔꯛꯈꯤꯕꯅꯤ. ꯃꯥꯒꯤ ꯃꯄꯥꯅ ꯑꯩꯕꯨ ꯌꯨꯝꯗꯨꯗ ꯅꯨꯄꯤ ꯌꯥꯎꯗꯦ ꯍꯥꯏꯅ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗ ꯌꯥꯎꯕꯤꯔꯛꯈꯤꯕꯅꯤ. ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯃꯆꯟ ꯑꯃꯒꯨꯝꯅ ꯈꯟꯈꯤꯗꯕꯅꯤ. ꯑꯩꯅ ꯃꯇꯝꯗꯨꯗ ꯋꯥꯈꯤꯕ ꯆꯥꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯂꯃꯟ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ. ꯑꯩꯅ ꯃꯐꯝꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯄꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ. ꯇꯟꯖꯥꯗꯨꯗ ꯗꯣꯛꯇꯔ ꯑꯃ ꯆꯪꯂꯛꯏ. ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯆꯞ ꯆꯞ ꯂꯦꯞꯄꯤ. ꯑꯗꯨꯒ ꯀ꯭ꯔꯤꯇꯤꯀꯥꯒꯤ ꯃꯁꯥꯗꯨꯁꯨ ꯆꯦꯛ ꯇꯧꯏ. ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯔꯦꯝꯁꯟꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ. ꯊꯥꯗꯣꯏ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞꯇꯨ ꯃꯨꯊꯠꯄꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯏ. ꯊꯥꯗꯣꯏ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯏ. ꯄꯥꯝꯍꯩꯕꯅꯤ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯨ. ꯍꯜꯂꯣ. ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ? ꯆꯥꯒꯦ ꯇꯧꯔꯤꯌꯦ. ꯑꯣ, ꯑꯩ ꯆꯥꯛ ꯁꯔꯨꯛ ꯈꯥꯛꯑꯝꯃꯨꯀꯣ. ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯥꯗꯣꯏ ꯐꯣꯟꯗ ꯀꯌꯥ ꯍꯦꯟꯅ ꯂꯨꯞꯁꯤꯟꯗꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯥꯗꯣꯏ ꯐꯣꯟ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯅ ꯑꯣꯟꯁꯤꯜꯂꯒ ꯈꯨꯝꯂꯛꯏ. ꯌꯨꯝꯗꯒꯤ ꯁꯤꯇꯥꯅ ꯂꯥꯛꯄꯗ ꯆꯥꯛꯁꯦ ꯆꯖꯤꯛ ꯑꯣꯜꯂꯅꯤꯌꯦ. ꯅꯪꯅꯕꯨ ꯄꯤꯖꯅꯤꯡꯉꯒꯗꯤ ꯃꯤꯀꯨꯞ ꯑꯃꯗ ꯌꯧꯔꯛꯀꯦ ꯍꯥꯏꯔꯤꯅꯤ. ꯌꯥꯔꯦ ꯏꯕꯨꯡꯉꯣ. ꯐꯥꯒꯤ ꯅꯠꯇꯦ. ꯊꯥꯖꯗ꯭ꯔꯒ ꯅꯪ ꯃꯥꯡꯒꯣꯜꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ. ꯊꯥꯗꯣꯏꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯏ. ꯊꯣꯛꯏ. ꯀꯩꯗꯧ ꯍꯥꯏꯅꯣ? ꯃꯈꯥꯗ ꯀꯨꯝꯊꯔꯛꯎ. ꯄꯥꯝꯍꯩꯕꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯊꯥꯗꯣꯏ ꯇꯜꯂꯤ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏꯗꯦ. ꯐꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯗꯨ ꯑꯗꯨꯃꯛ ꯇꯧꯏ. ꯃꯈꯥꯗ ꯀꯨꯝꯊꯩ. ꯀꯨꯝꯊꯔꯦ. ꯑꯩ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ. ꯀꯥꯏꯗ ꯌꯦꯡꯗꯣꯏꯕ? ꯈꯪꯗꯦ, ꯌꯦꯡꯉꯨ. ꯑꯩ ꯀꯥꯏꯗ ꯂꯩ ꯍꯥꯏꯕꯗꯣ.
ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯂꯛꯅꯩꯔꯣ ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯩꯔꯕ? ꯁꯥꯟꯅꯗꯦꯗ ꯑꯁꯦꯡꯕꯅꯤ ꯅꯪ ꯑꯩꯕꯨ ꯎꯗꯕ꯭ꯔꯣ? ꯎꯗꯦꯃꯤ ꯁꯨꯝ ꯉꯥꯡꯂꯦ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏꯔꯒ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯥꯏꯔꯤꯅꯤꯅꯦ ꯌꯥꯔꯦ ꯑꯩ ꯆꯪꯉꯒꯦ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯄꯅꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯂꯥꯎꯒꯦ ꯍꯥꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯃꯆꯤꯟꯗꯨ ꯐꯠ ꯃꯦꯟꯁꯤꯟꯈꯤ